ꯂꯩꯅꯝꯕꯤꯗꯨ ꯈꯣꯏꯗꯧꯗꯤ ꯊꯤꯠꯂꯕꯅꯤ ꯇꯧꯔꯤꯕꯁꯤ ꯂꯥꯏꯕꯨꯡ ꯃꯔꯨꯝ ꯑꯃꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯇꯣꯝꯕꯤꯅ "ꯏꯇꯥ ꯁꯦ ꯀꯞꯀꯅꯨ ꯃꯤꯅ ꯌꯦꯡꯅꯔꯦ." ꯂꯩꯅꯝꯕꯤꯅ "ꯈꯣꯏꯅꯧ ꯀꯥꯏꯔꯕꯅꯤ ꯊꯃꯣꯏꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯥꯒꯤ ꯊꯣꯏꯆꯠꯅꯕ ꯃꯇꯧꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯊꯧꯗꯨ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯊꯥꯗꯔꯝꯗꯨꯅ ꯑꯩꯒꯤ ꯏꯄꯥꯛ ꯏꯔꯦꯟꯗꯤ ꯄꯨꯝꯇꯥꯛ ꯇꯥꯛꯂꯦ ꯈꯣꯏꯅꯧ꯫ ꯏꯇꯥ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯈꯤꯅꯨ ꯃꯥꯏꯕꯤꯗꯂꯛꯅꯕ ꯅꯨꯄꯥ ꯃꯈꯜꯁꯨ ꯈꯔ ꯂꯩꯗꯅ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯡꯁꯤꯕꯒ ꯂꯛꯅꯕꯒ ꯌꯥꯝꯅ ꯆꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯦꯠꯅꯕꯁꯤꯡꯒꯤ ꯃꯑꯣꯡ ꯂꯩ꯫ ꯃꯥꯒꯤꯁꯦ ꯂꯛꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥ ꯈꯨ ꯈꯨꯖꯦꯡ ꯌꯧꯅ ꯏꯇꯥꯒꯤ ꯄꯨꯛꯅꯤꯡꯗꯨꯅ ꯑꯔꯨꯕ ꯀꯣꯝ ꯑꯃꯗ ꯄꯨꯊꯗ꯭ꯔꯤꯉꯩ ꯅꯈꯣꯏ ꯄꯟꯊꯧꯗ ꯍꯥꯏꯔꯁꯤ ꯏꯕꯨꯡ ꯃꯥꯂꯪꯕꯒꯤ ꯄꯟꯊꯧꯒꯁꯨ ꯃꯔꯨꯞ ꯁꯥꯟꯅꯩ ꯑꯍꯜ ꯃꯁꯦꯟ ꯂꯣꯏꯅ ꯈꯪꯅꯔꯤ ꯇꯤꯟꯅꯔꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯁꯨꯉꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯇꯣꯟꯕ ꯍꯧꯅꯗꯦ꯫ ꯍꯣꯏꯅꯦ ꯈꯣꯏꯅꯥꯎ ꯄꯟꯊꯧ ꯂꯩꯔꯤ ꯑꯩꯒꯤ ꯂꯥꯡꯗ ꯏꯕꯨꯡ ꯃꯥꯂꯪꯕ ꯊꯨꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯀꯥꯂꯦꯟꯅꯤ ꯃꯊꯪ ꯏꯉꯥꯅꯤ ꯏꯉꯥ ꯍꯥꯏꯕ ꯊꯥꯁꯤꯅ ꯑꯩ ꯏꯕꯨꯡ ꯃꯥꯂꯪꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ꯫ ꯁ꯭ꯋꯥꯏꯗ ꯁꯨꯛꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯨꯔꯁꯦ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯐꯗ꯭ꯔꯗꯤ? ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯃꯣꯡꯒꯨꯝ ꯃꯔꯥꯟꯌꯥꯏꯗ ꯌꯧꯔꯛꯏ꯫ ꯆꯔꯩꯐꯤ ꯍꯣꯡꯗꯣꯛꯂꯒ ꯂꯩꯅꯝꯕꯤ ꯄꯂꯦꯝ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯥꯟꯕꯤꯗꯤ ꯃꯇꯝꯗꯨꯗ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯪꯆꯥꯛꯇ ꯂꯪꯁꯤꯡꯗꯨ ꯆꯥꯛꯁꯤꯜꯂꯒ ꯊꯨꯃꯣꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯆꯪꯁꯤꯜꯂꯒ ꯂꯪꯆꯤꯟꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯀꯣꯠꯂꯒ ꯌꯣꯡꯈꯝ ꯇꯥꯅ ꯄꯨꯔꯒ ꯃꯈꯨꯠ ꯑꯣꯏꯅ ꯂꯪꯖꯥꯁꯤꯡꯗꯨ ꯄꯥꯏꯔꯒ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯅ ꯀꯥꯔꯟ ꯂꯩꯔꯒ ꯈꯨꯖꯦꯡ ꯐꯥꯎꯕ ꯍꯨꯛꯆꯤꯜꯂꯒ ꯀꯥꯔꯟ ꯇꯥꯔꯕ ꯂꯪ ꯑꯗꯨ ꯌꯣꯡꯈꯝ ꯃꯆꯤꯟꯗ ꯍꯨꯛꯆꯤꯜꯂꯤ꯫ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯅꯥꯛꯐꯥꯎ ꯂꯪꯖꯥ ꯃꯌꯥꯝ ꯑꯗꯨ ꯃꯈꯨꯠ ꯑꯣꯏꯅ ꯀꯣꯡꯒꯣꯝ ꯄꯥꯏꯔꯒ ꯌꯦꯠꯀꯤ ꯈꯨꯠꯅ ꯁꯤꯠꯇꯨꯅ ꯄꯨꯔꯒ ꯃꯥꯒꯤ ꯌꯦꯄꯨ ꯃꯇꯣꯟꯗ ꯍꯥꯞꯆꯤꯟꯅꯕ ꯄꯤ꯫ ꯂꯩꯅꯝꯕꯤꯅ ꯁꯨꯅ ꯈꯨꯔꯧ ꯆꯟꯗꯨꯅ ꯈꯜꯍꯧꯏ꯫ ꯑꯁꯨꯝꯅ ꯐꯤꯍꯧ ꯈꯣꯡꯆꯠ ꯃꯁꯤꯡ ꯊꯤꯗꯨꯅ ꯈ꯭ꯋꯥꯡꯗ ꯆꯔꯩ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯃꯤꯟꯅ ꯃꯇꯦꯡ ꯄꯥꯡꯂꯔꯤꯁꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯌꯦꯄꯨ ꯑꯃꯁꯨꯡ ꯌꯣꯡꯈꯝ ꯃꯅꯨꯡꯗ ꯆꯥꯡ ꯃꯥꯟꯅꯅ ꯁꯤꯟꯗꯣꯛꯂꯒ ꯂꯪꯁꯤꯡꯗꯨ ꯌꯣꯡꯈꯝ ꯃꯆꯩꯒ ꯀꯣꯟꯅꯅ ꯌꯦꯄꯨ ꯑꯃꯅ ꯌꯣꯠꯊꯪꯂꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯞꯈꯠꯂꯒ ꯐꯥꯖꯤꯜꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯤꯟꯁꯨ ꯌꯥꯎꯔꯛꯏ꯫ "ꯏꯃꯥ ꯇꯦꯝꯒꯤ ꯃꯀꯣꯛꯇꯨ ꯐꯖꯅ ꯄꯥꯏꯕꯤꯌꯨ ꯁꯥꯔꯤꯕ ꯂꯪꯁꯤꯡꯗꯣ ꯇꯤꯡꯕ ꯈꯔ ꯋꯥꯠꯂꯦ꯫ ꯍꯣꯏ ꯍꯣꯏ ꯏ ꯃꯁꯥ ꯑꯃꯠꯇ ꯐꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯁꯅꯝ ꯌꯦꯄꯨ ꯌꯥꯀꯥꯕꯤ ꯇꯦꯝ ꯄꯥꯡꯒꯟꯗꯦꯝ ꯎꯇꯣꯡ ꯁꯤꯡꯀꯥꯞ ꯈꯣꯡꯈꯥꯡꯗꯤ ꯀꯗꯥꯏ? ꯊꯨꯃꯣꯛ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯅꯤ꯫ ꯂꯩꯅꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯏ꯫ ꯃꯇꯥꯡꯁꯤꯗ ꯐꯤ ꯁꯥꯕꯒꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯄꯥꯡꯅ ꯐꯤ ꯁꯥꯔꯤꯅꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯤ ꯇꯧꯔꯤꯗꯨ ꯃꯤꯠꯂꯨꯗ ꯄꯤꯅ ꯆꯗꯨꯝ ꯆꯗꯨꯝ ꯉꯁꯥꯏꯋꯥꯏꯗꯤ ꯈꯣꯏꯅꯧ ꯃꯇꯥ ꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗꯗꯤ ꯇꯧ ꯌꯥꯝ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯍꯦꯛ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯄꯗ ꯈꯧꯇꯛ ꯆꯥꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ꯫ ꯃꯩꯉꯥꯜꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯂꯨꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯨ ꯎꯔꯒ ꯉꯁꯥꯏꯋꯥꯏ ꯍꯣꯏ ꯃꯥꯏ ꯄꯥꯎꯍꯪꯂꯝꯗꯕꯗꯨ ꯉꯥꯟꯕꯤꯅ ꯄꯥꯎꯍꯪꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯏꯆꯥꯊꯣꯏꯕꯤ?" ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯉꯥꯡ ꯅꯋꯥꯒꯨꯝꯅꯁꯨ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯏ꯫ ꯐꯤ ꯁꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ "ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯀꯩꯗꯧꯕꯒꯤ ꯏꯆꯥꯅ ꯋꯥꯗꯣꯏꯅꯣ? ꯏꯃꯥ ꯏꯕꯨꯡ ꯃꯥꯂꯪꯕꯗꯣ ꯃꯥꯂꯪꯕ ꯀꯩꯗꯧꯔꯒꯦ? ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯣ ꯃꯔꯝꯗꯣ ꯐꯖꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯎꯃꯪ ꯂꯥꯏꯕꯨꯡꯗ ꯍꯔꯥꯎꯕꯗ ꯌꯥꯎꯕ ꯂꯥꯛꯄꯤ ꯑꯃꯥꯏꯕꯤꯒ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯒ ꯌꯥꯕ ꯅꯠꯇꯦ꯫ ꯁꯣꯝꯗ ꯑꯩꯈꯣꯏ ꯑꯍꯜ ꯃꯁꯦꯟꯗꯤ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤꯅ ꯍꯥꯏꯅꯗꯨꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯗꯣ ꯃꯁꯤꯗ ꯇꯔꯥꯏ ꯍꯦꯛꯇ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯃꯥ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯨꯡ ꯃꯥꯂꯪꯕꯒꯤ ꯃꯑꯣꯡ ꯃꯇꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯕꯨꯡꯗ ꯃꯥꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯐꯥꯎ ꯆꯤꯊꯗꯅ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯆꯔꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯤ ꯉꯥꯟꯕꯤꯗꯨ ꯆꯔꯩ ꯐꯤ ꯁꯥꯕ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯜꯂꯤ ꯍꯌꯦꯡꯗꯤ ꯃꯥꯂꯪꯕꯕꯨ ꯄꯣꯛꯄ ꯏꯕꯦꯌꯥꯏꯃ ꯎꯅꯔꯨꯒꯦ
ꯋꯥꯐꯝ ꯑꯃꯗꯤ ꯍꯧꯗꯣꯛꯂꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯂꯦꯞꯄꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯛꯇ ꯊꯣꯛꯄ ꯂꯣꯏꯗꯥꯝ ꯊꯥꯖꯃꯥꯕꯨ ꯌꯦꯡ ꯍꯛꯆꯤꯠ ꯂꯥꯡꯉꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯨꯅ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯂꯤꯔꯤ ꯂꯤꯔꯤ ꯃꯗꯣꯝ ꯍꯛꯆꯤꯠ ꯂꯥꯡꯅ ꯂꯥꯡꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ꯫ ꯊꯥꯖꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯂꯤ ꯌꯦꯡꯅ ꯌꯦꯡꯅ ꯈꯪꯍꯧꯗꯦ ꯊꯝꯕꯥꯜ ꯑꯣꯏꯅ ꯎꯔꯛꯏ꯫ ꯊꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯀꯨꯝꯂꯛꯂꯒ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯊꯝꯕꯥꯜꯅ "ꯈꯔ ꯆꯪꯁꯤꯜꯂꯣ, ꯑꯩꯁꯨ ꯈꯛꯇ ꯐꯝꯖꯒꯦ ꯐꯛ ꯃꯆꯤꯗꯨꯗ, ꯅꯊꯟꯇ ꯐꯝꯕꯒ ꯌꯥꯔꯣꯏ"꯫ ꯃꯥꯂꯪꯕꯅ "ꯐꯝꯃꯨ ꯂꯥꯎ ꯏꯅꯥꯛꯁꯤꯗ, ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯋꯥꯅ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯕ"꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅꯩ꯫ "ꯅꯪꯗꯤ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯃꯐꯝꯁꯤꯗ ꯉꯥꯏꯔꯤꯕ"꯫ ꯊꯥꯕꯜꯒꯤ ꯏꯄꯣꯝꯗ ꯁꯤꯠꯂꯤꯕ ꯊꯥꯕꯜꯂꯩ ꯂꯩꯅꯝ ꯃꯔꯛꯇ ꯅꯪꯒꯤ ꯅꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥ ꯐꯤꯒꯩ ꯁꯦꯡꯒꯦ ꯉꯥꯏꯔꯝꯕꯅꯤ꯫ "ꯌꯋꯥ ꯐꯤꯒꯩ ꯁꯦꯡꯗꯣꯏꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯃꯔꯝ ꯆꯥꯗꯕ ꯌꯋꯥꯗꯤ ꯍꯩꯕꯤꯒꯅꯨ"꯫ "ꯃꯔꯝ ꯆꯥꯕ ꯌꯋꯥꯅꯤ ꯅꯐꯝꯗ ꯍꯥꯏꯗꯣꯏꯁꯦ"꯫ "ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ ꯀꯣꯊꯗ꯭ꯔꯁꯨ"꯫ "ꯄꯨꯛꯅꯤꯡꯒꯤ ꯂꯩꯀꯣꯜꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤ ꯂꯩꯅꯝ ꯌꯦꯜꯂꯔꯦ ꯊꯝꯕꯥꯜ꯫ ꯅꯪꯕꯨ ꯎꯕꯃꯛꯇꯗ ꯃꯥꯏꯀꯩ ꯈꯪꯗ ꯁꯤꯜꯂꯛꯄ ꯑꯉꯥꯎꯕ ꯅꯨꯡꯁꯤꯒꯤ ꯅꯣꯡꯂꯩ ꯑꯃꯅ ꯊꯃꯣꯏꯒꯤ ꯎꯔꯥ ꯐꯨꯛꯈ꯭ꯔꯦ꯫ ꯑꯩꯕꯨ ꯁꯖꯤꯕꯨꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯒ ꯆꯥꯡꯗꯝꯅꯕꯤꯒꯅꯨ"꯫ "ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦꯀꯣ"꯫ "ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ"꯫ "ꯅꯪꯅ ꯍꯩꯍꯟꯕꯅꯤ"꯫ "ꯑꯩꯅꯗꯤ ꯀꯔꯝ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ"꯫ "ꯑꯗꯨꯁꯨ ꯑꯩꯗꯤ ꯄꯥꯛ ꯍꯦꯛ ꯍꯥꯏꯔꯣꯏ"꯫ "ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯖꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯥꯈꯪ ꯑꯣꯏꯕ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯇꯠꯇꯅ ꯀꯥꯏꯍꯧꯋꯦ"꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯂꯪꯕꯕꯨ ꯄꯣꯛꯄ ꯃꯄꯥ ꯆꯥꯎꯃꯨꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ? ꯅꯥꯄꯤꯅ ꯁꯣꯡꯂꯕ ꯀꯥꯟꯁꯤꯗ ꯀꯥꯡ ꯃꯆꯤꯟꯖꯥꯛ ꯊꯥꯛꯏꯕ꯭ꯔꯥ ꯑꯗꯨꯗ"꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯂꯪꯕ ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ꯫ ꯃꯥꯂꯪꯕꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ꯫ "ꯄꯥꯕ, ꯑꯩꯁꯨ ꯏꯃꯨꯡ ꯆꯪꯉꯛꯑꯗꯕꯅꯤ"꯫ ꯆꯥꯎꯃꯨꯅ "ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ, ꯍꯌꯦꯡꯗꯤ ꯊꯕꯛ ꯌꯥꯝꯃꯤ꯫ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯋꯥ ꯈꯟꯅꯒꯗꯕ, ꯌꯨꯕꯤ ꯂꯥꯛꯄꯤ ꯃꯨꯛꯅꯥꯒꯤ ꯈꯟꯅꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ"꯫ ꯃꯥꯂꯪꯕꯁꯨ ꯐꯛꯇꯨ ꯂꯧꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯟꯗꯛꯀꯤ ꯋꯥꯉꯨ ꯏꯕꯦꯝꯃ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯍꯔꯥꯎꯕꯁꯤ ꯃꯁꯥꯟꯅ ꯀꯌా ꯑꯃꯁꯨ ꯍꯥꯞꯄꯤ꯫ ꯃꯔꯨ ꯑꯣꯏꯅ ꯌꯨꯕꯤ ꯂꯥꯛꯄꯤ ꯃꯨꯛꯅꯥ ꯑꯃꯗꯤ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕ ꯑꯁꯤꯅꯆꯤꯡꯕ ꯈꯨꯟꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕ ꯊꯧ ꯑꯃꯁꯨ ꯄꯨꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯃꯨ ꯊꯕꯛ ꯌꯥꯝꯕ ꯈꯣꯡ ꯌꯥꯝꯕ ꯃꯤꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯂꯪꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯈꯣꯝꯂꯦꯟ ꯌꯥꯇꯥꯈꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯉꯥꯟꯕꯤꯗꯨ ꯏꯕꯦꯌꯥꯏꯃ ꯎꯅꯕ ꯂꯥꯛꯏ꯫ ꯏꯕꯦꯌꯥꯏꯃꯅ ꯉꯥꯟꯕꯤ ꯆꯪꯉꯛꯄ ꯎꯕꯗ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯏ꯫ ꯃꯃꯥꯡ ꯑꯃꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯅꯤ, ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯉꯔꯥꯡ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯉꯟꯇꯥꯅ ꯌꯥꯍꯧ ꯉꯟꯕꯤ ꯆꯦꯛꯂꯥꯒꯨꯝ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯤꯟꯊꯥ ꯈꯔ ꯄꯥꯡꯂꯝꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯅꯤꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤ, ꯋꯥꯔꯤ ꯁꯥꯅ ꯁꯥꯅ꯫ "ꯏꯆꯦ, ꯑꯩꯗꯤꯅꯦ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯦ ꯎꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯥꯗꯗꯤ ꯂꯩꯕ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈꯤ"꯫ "ꯈꯨꯂꯥꯛꯄꯒꯤꯗ ꯆꯠꯈꯤ꯫ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯅꯣꯏ ꯇꯥꯗ ꯍꯪꯉꯤꯕꯁꯤꯅ"꯫ "ꯏꯆꯦ, ꯅꯅꯥꯎꯕꯨ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ, ꯑꯩꯅ ꯋꯥꯐꯝ ꯑꯃ ꯑꯗꯨ ꯍꯧꯗꯣꯛꯆꯒꯦ ꯂꯥꯛꯄꯅꯤ꯫ ꯇꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ"꯫ "ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ꯫ ꯏꯆꯦꯗ ꯀꯣꯏꯕ ꯂꯩꯇꯅ ꯍꯥꯏꯌꯨꯅꯦ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ? ꯅꯪꯒ ꯑꯩꯒꯁꯨ ꯉꯁꯤꯇ ꯉꯔꯥꯡꯇ ꯇꯤꯟꯅꯔꯛꯄꯁꯨ ꯅꯠꯇꯅ"꯫ "ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯅꯅꯥꯎꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦꯀꯣ, ꯍꯥꯟꯅꯁꯨ ꯍꯥꯏꯅꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩꯅꯝꯕꯤꯁꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯗ ꯊꯥꯖꯔꯒꯦ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯗꯤ ꯌꯦꯡꯅꯤꯡꯉꯤ ꯏꯆꯦ, ꯅꯅꯥꯎ ꯑꯩꯁꯨ"꯫ "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯆꯦꯒꯤ ꯃꯥꯡꯗ ꯀꯣꯏꯊꯣꯛꯇꯅ ꯅꯨꯡꯁꯨꯠ ꯅꯨꯡꯁꯥꯟꯅꯅ ꯂꯩꯔꯤꯗꯨꯗꯤ"꯫ "ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯅꯤꯅ ꯋꯥꯗꯕ ꯉꯝꯗꯦ ꯅꯅꯥꯎꯗꯤ꯫ ꯏꯆꯦꯗꯤ ꯅꯍꯥꯟꯅ ꯅꯆꯥꯅꯨꯄꯤꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯕꯅꯤ꯫ ꯏꯆꯦꯅ ꯍꯦꯛ ꯍꯧꯗꯣꯛꯄꯗꯣ ꯉꯝꯗꯗꯅ ꯇꯧꯕꯅꯤ ꯏꯅꯥꯎꯒꯤ ꯃꯐꯝꯗ"꯫ "ꯑꯗꯨꯗꯤ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯅꯔꯕꯅꯤꯅ ꯄꯟꯊꯕ ꯀꯥꯟꯅꯗꯦ꯫
ꯑꯉꯥꯡꯁꯤꯡꯁꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯟꯖꯤ ꯇꯥꯟꯅꯔꯒ ꯋꯥꯔꯣꯏꯄꯣꯛ ꯄꯨꯊꯣꯛꯅꯕ ꯇꯧꯕꯗ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ? ꯏꯅꯥꯎꯅ ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯏꯆꯦꯒꯤꯗꯤ ꯌꯥꯔꯦ, ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯣꯏꯇꯥꯗ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ꯫ ꯏꯕꯦꯌꯥꯏꯃꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯉꯥꯟꯕꯤꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯊꯦꯝꯕꯤꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯆꯥꯛ ꯊꯣꯡꯅ ꯊꯦꯝꯕꯤꯅ "ꯈꯣꯏꯅꯧ, ꯍꯌꯦꯡꯗꯤ ꯂꯥꯏ ꯂꯝꯊꯣꯛꯄ ꯅꯨꯃꯤꯠꯅꯤ, ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯣꯛꯁꯤ, ꯀꯩꯗꯧꯖꯔꯨꯅꯤꯒꯦ?" ꯊꯝꯕꯥꯜꯅ "ꯏꯇꯥ, ꯏꯆꯝ ꯆꯝꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯁꯤꯗ, ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟ ꯆꯥꯁꯤꯜꯂꯒ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯅ ꯍꯦꯛꯇ ꯃꯤꯅ ꯄꯥꯎꯊꯣꯛꯄꯤ." ꯊꯦꯝꯕꯤꯅ "ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯏꯇꯥ, ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯕ꯭ꯔꯣ? ꯑꯩꯗꯤ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯔꯒꯅꯦ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯗꯨꯝ ꯇꯧꯅꯤ, ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯟꯗꯣꯏꯕ?" "ꯏꯇꯥ, ꯏꯔꯥꯡꯗꯨ ꯍꯦꯟꯃꯜꯂꯤꯀꯣ, ꯃꯇꯝꯁꯤꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯃꯔꯣꯜ ꯑꯃ, ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯄꯦꯜꯂꯦꯗꯀꯣ." ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯋꯥꯔꯤ ꯆꯐꯨ ꯑꯅꯤ, ꯀꯩꯗꯧꯔꯤꯕ? ꯅꯣꯏ ꯑꯅꯤꯗꯤ ꯈꯗꯥꯡ ꯅꯣꯝꯃꯤꯕꯣꯏꯔꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯃꯔꯥꯡ ꯇꯧꯔꯛꯀꯗꯕ." ꯃꯃꯥ ꯑꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯃꯈꯥ ꯇꯥꯗꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯂꯥꯏꯕꯧꯗ ꯃꯔꯥꯡ ꯍꯧꯔꯦ꯫ ꯃꯀꯦ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯦꯛꯅ ꯅꯧꯅ ꯃꯃꯥ ꯑꯃꯥꯏꯕꯤ ꯂꯥꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏꯗꯨ ꯁꯥꯅ ꯊꯝꯕꯥꯜ ꯃꯃꯤꯠꯇ ꯂꯥꯏꯔꯧꯔꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯈꯨꯠꯇ ꯏꯁꯩ ꯁꯥꯐꯨ ꯄꯥꯏꯕ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯂꯦ꯫ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯍꯥꯏꯔꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯊꯦꯝꯕꯤꯁꯨ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯂꯦꯞꯄꯒ ꯈꯣꯏꯅꯧ ꯃꯇꯥꯕꯨ ꯆꯤꯉꯨ ꯂꯥꯏꯕꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨ ꯐꯥꯎꯕ ꯇꯥꯅ ꯄꯨꯔꯛꯏ꯫ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯊꯝꯕꯥꯜ ꯃꯁꯥꯗ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ꯫ ꯑꯃꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯃꯆꯨꯝꯗꯨ ꯊꯛꯍꯜꯂꯤ꯫ ꯌꯥꯎꯝ ꯑꯃ ꯑꯅꯤꯗꯨ ꯊꯛꯏ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯌꯥ ꯐꯔꯝꯗꯦ꯫ "ꯑꯩ ꯏꯁꯥꯁꯤ ꯌꯥꯝ ꯉꯝꯗ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ." "ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯈꯣꯏꯅꯧ, ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯃꯆꯨꯝꯁꯦ ꯊꯛꯆꯤꯜꯂꯒ ꯅꯪꯒꯤ ꯈꯣꯏꯗꯧ ꯃꯄꯥꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯦ ꯐꯥꯊꯖꯈꯤꯅꯤ꯫ ꯏꯇꯥ, ꯆꯠꯂꯣ, ꯂꯥꯏꯕꯨꯡꯗꯣ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯇꯥꯛ ꯇꯥꯛꯄꯗꯧꯅ ꯇꯧꯔꯅꯤ꯫ ꯑꯇꯩ ꯃꯆꯥꯁꯤꯡꯗꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯦꯛꯅ ꯖꯒꯣꯏ ꯁꯥꯔꯝꯃꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯏꯕꯤꯒꯤꯗꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ, ꯅꯪ ꯆꯠꯂꯣ ꯂꯥꯏꯕꯨꯡꯗ, ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯖꯒꯣꯏꯗꯨ ꯁꯥꯔꯨꯔꯣ." "ꯏꯇꯥ, ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯒꯅꯤ?" "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯈꯣꯏꯅꯧ, ꯑꯗꯣ ꯅꯪ ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯊꯣꯛꯂꯛꯀꯅꯨ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ." "ꯍꯣꯏ." ꯊꯦꯝꯕꯤ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜꯗꯤ ꯈꯣꯏꯗꯧ ꯃꯄꯥꯗꯨ ꯃꯈꯨꯠꯇꯨꯅ ꯅꯝꯗꯨꯅ ꯃꯁꯥꯒꯤ ꯀꯥꯡꯂꯛꯂꯤꯕ ꯂꯥꯏ ꯅꯨꯡꯁꯤꯠꯇꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯐꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯏꯁꯤꯡꯅ ꯇꯞꯅ ꯊꯨꯝꯖꯤꯜꯂꯛꯄꯗꯧꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯃꯤꯠꯇ ꯉꯁꯥꯏꯒꯤ ꯏꯁꯩ ꯆꯐꯨ ꯄꯥꯏꯕꯤ ꯅꯨꯄꯤꯗꯨ ꯎꯔꯛꯏ꯫ ꯅꯨꯄꯤꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯂꯥꯏꯔꯧꯔꯦꯝꯕꯤ ꯀꯧꯏ꯫ ꯀꯣꯔꯧꯅ ꯅꯣꯡꯖꯥ ꯈꯨꯗꯤꯡꯒꯤ ꯅꯨꯡꯖꯦꯡ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯏꯁꯩ ꯆꯐꯨ ꯑꯃ ꯄꯨꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯃꯥꯅ ꯏꯁꯤꯡ ꯌꯥꯎꯔꯕ ꯆꯐꯨꯗꯨ ꯃꯀꯣꯛꯇ ꯍꯦꯛ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯏꯄꯥꯜ ꯂꯥꯡꯗ ꯆꯣꯡꯈꯠꯇꯨꯅ ꯁꯅꯥ ꯐꯨꯗꯦꯡꯕꯒꯨꯝꯅ ꯏꯂꯪ ꯂꯪꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯁꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯗ ꯇꯝꯃꯤ꯫ ꯂꯥꯏꯔꯧꯔꯦꯝꯕꯤꯒꯤ ꯌꯋꯥ ꯇꯥꯕꯗ ꯅꯣꯡꯃꯇꯪ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯄꯥꯠꯁꯤꯒꯤ ꯃꯅꯨꯡꯗ ꯆꯛꯇꯥꯔꯤꯕ ꯁꯅꯥ ꯃꯆꯨ ꯐꯨꯗꯣꯡꯕ ꯉꯥꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯉꯥꯅꯣ ꯐꯥꯗꯨꯅ ꯌꯦꯡꯒꯦ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯗꯤ ꯂꯥꯏꯔꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯖꯦꯡ ꯄꯥꯠꯇ ꯆꯛꯇꯥꯔꯤꯕ ꯁꯅꯥ ꯃꯆꯨ ꯐꯨꯗꯣꯡꯂꯕ ꯉꯥꯁꯤ ꯐꯥꯗꯣꯏꯅꯣ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯝꯂꯩ ꯉꯥ ꯑꯗꯨꯕꯨ ꯐꯥꯅꯕ ꯑꯍꯨꯟ ꯏꯟꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡ ꯄꯤꯕꯥꯅ "ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯂꯥꯏꯔꯧꯔꯦꯝꯕꯤ, ꯍꯌꯦꯡꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯌꯥꯔꯧ ꯇꯥꯟꯕ ꯆꯠꯀꯦ꯫ 10 ꯆꯛꯌꯣꯝ ꯈꯔꯗꯪ ꯁꯦꯝꯃꯨ, ꯁꯕꯥꯟ ꯂꯝꯊꯣꯛꯇꯨꯅ ꯁꯥ ꯂꯨꯝꯂꯨꯒꯦ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯔꯥ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯤꯡꯃꯤꯠ ꯌꯦꯡꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯇꯝꯂꯦꯟ ꯆꯥꯌꯣꯝ ꯆꯤꯡꯃꯤꯠꯄꯨ ꯌꯦꯡꯉꯝꯃꯤ ꯑꯐ ꯈꯨꯗꯝ ꯐꯪꯂꯕꯗ ꯃꯁꯥꯕꯤꯒꯤ ꯇꯔꯥ ꯆꯥꯛ ꯌꯣꯝꯕꯤꯔꯦ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯈꯣꯡꯅꯦꯠ ꯁꯥꯕꯨ ꯇꯣꯡꯅ ꯏꯔꯥꯞ ꯂꯥꯞꯇꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯥꯛ ꯅꯣꯡꯊꯧ ꯇꯨꯕꯨ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯅꯔꯝꯗꯥꯏ ꯌꯥꯔꯧꯁꯥ ꯇꯥꯟꯕ ꯊꯣꯔꯛꯄꯅꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕ ꯍꯧꯖꯤꯛꯇꯤ ꯃꯔꯤꯡꯒꯤ ꯌꯦꯟꯕ ꯈꯣꯡꯅꯦꯝꯕ ꯌꯦꯟꯃꯨ ꯂꯥꯕꯁꯤꯡꯅ ꯈꯥꯒꯦꯟ ꯄꯥꯕꯟꯊꯛꯇ ꯇꯣꯡꯗꯨꯅ ꯅꯣꯡꯉꯥꯟ ꯄꯨꯡꯂꯦꯞ ꯇꯥꯟꯂꯛꯂꯦ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯔꯣꯝ ꯃꯨꯕꯥ ꯂꯣꯛꯂꯧꯀꯣꯟ ꯁꯅꯥ ꯆꯤꯡꯗꯣꯡꯄꯣꯛꯇꯒꯤ ꯁꯅꯥ ꯌꯣꯏ ꯃꯌꯥꯏ ꯃꯥꯂꯦꯝ ꯑꯉꯥꯟꯕ ꯅꯨꯃꯤꯠꯅ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯟꯕꯨꯁꯨ ꯅꯣꯡꯉꯥꯟ ꯁꯤꯟꯊꯥ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯤꯡ ꯈꯤꯡ ꯈꯣꯡꯗꯣꯏꯔꯛꯂꯦ ꯂꯣꯏꯕꯤ ꯆꯤꯡꯗꯣꯜꯗ ꯍꯧꯕ ꯄꯥꯃꯦꯜ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯂꯦꯝ ꯑꯉꯥꯟꯕꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯅ ꯂꯣꯏꯕꯤ ꯆꯤꯡꯗꯨꯝꯄꯣꯛ ꯑꯁꯤꯗ ꯍꯤꯌꯥꯏ ꯑꯔꯪꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯅ ꯉꯁꯤꯗꯤ ꯍꯤꯌꯥꯏ ꯑꯁꯤꯗꯨꯝ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯤꯕꯝ ꯁꯦꯝꯂꯗꯨꯅ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯣꯏꯕꯤ ꯆꯤꯡꯗꯣꯜ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯑꯉꯥꯟꯕꯅ ꯀꯣꯛꯇꯣꯟ ꯈꯟꯕ ꯃꯇꯝꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜꯒꯤ ꯆꯨꯞꯂꯤ ꯈꯣꯔꯖꯩ ꯌꯩꯈꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯅꯣꯡꯊꯧꯔꯝꯗ ꯍꯥꯏꯒꯠꯂꯛꯂꯦ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟ ꯑꯉꯟꯕ ꯃꯉꯣꯟꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯅ ꯂꯨꯝꯂꯒ ꯇꯦꯟ ꯀꯥꯞꯇꯣꯏꯒꯤ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯦ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯁꯤꯅ ꯑꯣꯏꯊꯣꯛꯇꯕ ꯂꯥꯡꯑꯣꯟ ꯑꯃ ꯇꯧꯔꯛꯏꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯥꯝꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏ ꯑꯩꯒꯤ ꯃꯩꯁꯥꯗ ꯑꯁꯤ ꯈꯜꯂꯨꯕꯗ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯗꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯤ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯍꯥꯛ ꯂꯝꯈꯥꯡ ꯑꯃꯗ ꯊꯣꯛꯂꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯅ ꯑꯊꯧꯕ ꯃꯉꯥꯜ ꯂꯩꯔꯕ ꯇꯦꯟꯖꯩ ꯑꯃ ꯁꯠꯂꯒ ꯇꯦꯟꯒꯥ ꯊꯣꯡꯗꯨꯅ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯗ ꯇꯦꯟ ꯀꯥꯞꯀꯗꯣꯏꯒꯤ ꯊꯧꯔꯥꯡꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯅꯣꯡꯃꯗꯣꯜ ꯊꯛꯇꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯗ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕ ꯇꯥꯏꯕꯪ ꯌꯦꯛꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯦꯟ ꯀꯥꯞꯀꯗꯣꯏꯒꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯦꯟꯅ ꯊꯥꯔꯒ ꯅꯪꯒꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯇꯣꯡꯖꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ ꯃꯔꯝꯗꯨ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯈꯩꯗꯤ ꯌꯥꯔꯣꯏ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕꯅ ꯃꯥꯂꯦꯝ ꯑꯉꯥꯟꯕꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯦ ꯑꯩꯅ ꯌꯥꯔꯧ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯁꯦꯛ ꯅꯉꯥꯜꯅ ꯍꯤ ꯌꯥꯏꯒꯤ ꯁꯛꯂꯣꯟ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯍꯤ ꯌꯥꯏ ꯇꯥꯟꯐꯝꯒꯅꯤ ꯈꯜꯂꯨꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏ ꯌꯥꯔꯧ ꯊꯤꯕꯗ ꯊꯤꯟꯊꯍꯜꯂꯦ ꯅꯪꯕꯨꯅ ꯍꯤ ꯌꯥꯏ ꯑꯣꯏꯅ ꯎꯔꯨꯕꯅꯤꯅ ꯑꯩꯒꯤ ꯏꯄꯨꯛꯇ ꯅꯪꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯂꯥꯏꯔꯕ ꯀꯣꯛꯂꯒꯅꯤ ꯑꯗꯨꯅ ꯇꯦꯟ ꯀꯥꯞꯂꯒ ꯅꯪꯕꯨ ꯐꯥꯒꯦ ꯊꯧꯔꯥꯡꯕꯅꯤ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯦꯟ ꯑꯗꯨ ꯍꯟꯖꯤꯜꯂꯣ ꯀꯥꯞꯂꯒꯅꯨ ꯑꯩ ꯑꯁꯦ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯄꯨꯔꯤꯕ ꯂꯥꯏꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯇꯦꯟ ꯉꯝꯂꯕꯅꯤ ꯑꯩꯒꯤ ꯍꯤ ꯌꯥꯏꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯊꯦꯝꯂꯒ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯗꯤ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜꯒꯤ ꯑꯇꯝꯕ ꯑꯋꯥꯡꯕ ꯃꯐꯝꯗ ꯉꯥꯟꯊꯣꯏꯈꯔꯦ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕ ꯇꯦꯡꯒꯥ ꯊꯣꯡꯗꯨꯅ ꯀꯥꯐꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯍꯤ ꯌꯥꯏꯁꯨ ꯄꯤꯔꯝꯗꯦ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯆꯔꯝꯕꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯄꯤꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯂꯥꯏꯔꯕꯗꯤ ꯀꯣꯛꯄ ꯏꯉꯝ ꯉꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯖꯦꯡ ꯄꯥꯠꯇ ꯆꯥꯛꯇꯥꯕ ꯁꯅꯥ ꯃꯆꯨ ꯐꯨꯗꯣꯡꯕ ꯂꯦꯝꯂꯩ ꯉꯥꯗꯨ ꯐꯥꯅꯕ ꯃꯄꯥꯝ ꯂꯝꯗ ꯂꯥꯏꯔꯧꯔꯦꯝꯕꯤ ꯀꯧꯕꯤꯗꯤ ꯏꯟ ꯋꯥꯏꯕ ꯆꯠꯈꯤ ꯃꯄꯥꯟ ꯄꯟꯊꯧ ꯅꯥꯛꯇ ꯌꯧꯕꯒ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯏꯃꯣꯝ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯄꯟꯊꯧꯒꯤ ꯑꯍꯨꯟ ꯏꯟꯕꯨ ꯂꯦꯝꯂꯩ ꯑꯃꯇꯪ ꯐꯥꯅꯕ ꯅꯣꯡꯃꯇ ꯋꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯄꯟꯊꯧ ꯏꯄꯥꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯂꯥꯏꯔꯧꯔꯦꯝꯕꯤ ꯏꯄꯥꯒꯤ ꯏꯟꯗꯨꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯝꯕ ꯌꯥꯕ ꯏꯟꯗꯤ ꯅꯠꯇꯦꯗꯣ ꯃꯤꯉꯣꯟꯗ ꯋꯥꯏꯕ ꯄꯤꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯂꯦꯝꯂꯩ ꯑꯃꯇꯪ ꯐꯥꯕ ꯑꯗꯨꯒꯤꯕꯨ ꯏꯟ ꯂꯩꯕ ꯃꯐꯝꯗꯒꯤ ꯋꯥꯏꯗꯨꯅ ꯐꯥꯅꯅꯕ ꯇꯧꯔꯨꯔꯣ ꯄꯟꯊꯧ ꯑꯄꯣꯛꯄꯒꯤ ꯌꯥꯋꯥꯁꯤꯗꯤ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯕꯨ ꯃꯤꯇꯣꯞ ꯂꯝꯂꯥꯟꯕꯤ ꯑꯣꯏꯅ
ꯎꯔꯕ꯭ꯔꯥ ꯄꯟꯊꯧ ꯏꯀꯥꯏꯕ ꯄꯤꯔꯕꯣꯏꯔꯦꯀꯣ ꯄꯟꯊꯧ ꯅꯃꯣꯝ ꯈꯣꯡꯗꯣꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯧꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯝꯗꯒꯤ ꯊꯣꯛꯈꯤ